스토어는 파자마자 호장게. 그 부분과 는 매한 분을 그러는 그런 자리가 CD 복 목콩에는 부절에 점푼에 영상과 록레가 이런 번에 거나 뭐 가르쳐도 야오래. 어디디 맞다 망한데비다 사마우슬라게 라이기제 스와이드 그런 또 탐하게 시기 공 파자마자 마한바가 라이기 스와이드 뚜예 스토어는 파자마자 호장게. mà su giúp ở đây mình về lên máu vậy 정말 mà thâu thấy một chứ lúc lấy mà làm chứ có thể xin chưa lấy tiếng ngon
ꯁꯤꯡꯉꯩ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯂꯥꯏꯒꯤꯁꯨ ꯆꯥꯁꯟꯗ꯭ꯔꯒꯗꯤ ꯂꯥꯏꯒꯤꯁꯦ ꯐꯔꯛ ꯇꯥꯒꯅꯤ. 뭐 또 맞아, 더 싸우는 좀 반절이죠.
ꯃꯣꯏ ꯁ꯭ꯋꯥꯏꯗ ꯍꯥꯏꯗꯤ ꯑꯍꯥꯎꯕ ꯆꯥꯕ ꯍꯩꯇꯦ ꯇꯧꯕ 와 ꯃꯁꯟꯁꯨ ꯁꯥꯏꯕꯗ ꯈꯇꯪ ꯃꯁꯜꯂꯦ ꯉꯁꯤꯗꯤ ꯏꯁꯤꯡ ꯈꯔ ꯀꯧꯋꯦ ꯑꯁ ꯆꯞ ꯆꯥꯔꯦ ꯁꯤꯗꯤ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ